mayambu ahannamaktada ikoknona taram noksari ngasisu akhona miyamgidamakta puruga laksari akhona thajarakpa warida lai Angaobi taruk suba tangka makhoi mari na yamna sauna mamanaba Thaninbu pullaga thamme makhoigi wakhanda khalle Thanin chi lai sanabani mana lai sanaduna makhoi maribu kihanbani makhoi maribu wahanbani habagi wakhanda phuba yaba khara phure aduga pullaga thamme mahakse tasengnamak sikrabani sikraba magi thawai aduna hakchang asira tongsilaga lakpani habadi makhoi mari na kaidongai da khangde Thanin na tawriba thabak ase fazana tawbra tawdabra haduna su mabu thariba mabu senariba lai aduna di yengba lai makhoi mari di karimata khangde lai adu lai habasu Thanin matom da khangmani mapanda lai adu shawbana mai hore makhoi mari bu kihello kihanbada yadagadi makhoi mari bu awaba tahallo hatpa phaw hatlo haduna phawba lai aduna haikrabani adubu manung asida changkhraga Thanin na tawriba magi thabak sing asida mapanda leiriba lai ado shawbana amuk toiba mai horubani manung da changningi adubu thong adudi lonsilaga laikhrabani na changbadi yadre Thanin chu magi masapuma pullaga thambani na kari haini shawningban amuk toiba masu kaino matorabani adubu shawningba tarasu mamanaba sing adubudi mana kannu pamle asumna nongalamdai matam madu phawa Thanin mabu pullaga thambado thadokpiyu tattana haire mamanaba saranna hoi tumin tumu tumin leyo lengano hayeng nongalaga nang am khangaduribani tumin leyo Thanin kari haini mase laini nakhoina tawribudu tawgunu nakhoigi phanaba haibibani haduna hainingba kaya amadi phawri amuksu haide mana hairiba khudingi makhoina thajadabanina haibusu ngamde haina nongalakle nongalamdai matam phawba Thaninbu tharakliba lai adu phana kuina changlambani adubu hojikti machu chakre nongalakka matam aduda Thanin chu laini haijabatani wakiba kaya aduna mahak tumli mamanaba makhoi mari punna tumba hugalakpadagi makhoi mari na pulliba Thaninbu hidoi aduga mapan tamna puthore mapan na mabu phamalli aduga makhoi mari na Thanin do wahangi nanga tawrisi karino ekoi thabak suba lakminabani asuma nanga tawribasi karigino ekoi da lai sanaduna kihlibasi karigino haduna ngangli Thanin makhoi mari bu uraga heli thawai chakpa masi ahingba nate mahakse asibani haduna hainingli adubu mana wa haibra thajadabanina karamna wa haigani makhoi mari bu yengna Thanin mamittagi mapi phawba tare magi pi tarakpadu uba matamda naubanasu mabu themi Thanin se ekhoina harisi phajana gyan taw ekhoi punna thabak suba langminabani aduga nangna sida yobaga lai sanaduna nangna kuiba pangkita kihanbado adu tawgunu nangi lai sanabado to thabak susi ekhoi paisa tansi aduga ekhoi yumna chikidorage nangdi chaksu chade aduga tumbasu ningthina tumde nasadu wabana sukaino matoramani lao thabolo silaga chak chana batose ngarang chaksu ningthina phajana chanadrabani chara walaga akhoi thabak susi lao Thanin wamata khumde amana mu haini amana mu haini kona Thanin ne khumi ai chakti chararoi thabak subudi yauge mamana ba sara chawre chak chadrabadi nang sigi hairo nang siraga akhoi da waba tan ge hairo wai si harakpada Thanin hena nungairamde magi thamoida tamna sole marupsa ai sirabane ai ahingba nate ai asibane nakhoi maribu aina kanba pambadagi aina asumna tawbani aina ulliba aina tawriba mawang matawsing ase nakhoi amuktangdi thajabiyu kidobage bafam ase phattaba laising leifamni nakhoi gi thawai sing ado aina kaningi nakhoi soidanabaki awaba khudong thiba tagani nakhoi bu chatlu kidorage haduna makhoi marida adum yengi mana thawai nungaitana yengmudu ubada makhoi mari su nungairamne makhoi mari gi wakanda hoju phawba khalli mana lai sanaduna kihanbani habagi wakhan adum khalle ngihaktangi matungdadi magi thabak sura saduna adum thabak suba honare
Thaninchu makoina thabak suba yausilaw haduna kobada adum yawi ma chakti chade chak chadragasu makoigi thabak mateng pangba yaubadi adum ngami asumna ayuki matam pung 10 rom tarakpadai phawba makoina thabak sudi ngai ngaktangi matungdadi makoi mari mangana thabak sudi bado khara lapna kanagu nupa ahal laman urami hanadi mana si ubnate ngasi mana sum lakku matamda asumna thabak suba uba matamda ngakpuna ma kai no maturame mahaksu singya asida pham tawduna sang macha ma saraga lebani magi sangado kharabudi labe mahaksu karigumba khara thige haduna thurakpasida asumna thabak suba ubani yamna ngakna thabak suri malene kayam kuirabanu sibo aidana han makai udena mahaksu karigumba khara hainingba khaningbadagi makoi mangagi manak tamna lai chalai makoi manga magi nakan lamada thabak sunari asum nakan lamada na than puchai holi thanin budi nupadana ubanate makoi mari bu han ubani makoi mari ga manak changi aduga thabak suba kayam kuirage kari thabak na haduna manu wa hangi makoi mari gi mo sillaga sarana pakum pirami karigumba training center amagi mong sumali aseng badi karino khangde haduna mana haire sagadurubisisu yamna chawi atopa thabak suba mi singchu lakani aikoi mangana hana laaga atai thabak sing paikat pa hobani haduna mana tame matamaduda ahaladuna hangi nakoi manga khak lakpa amadi kadai wahidu harakku matamda sarat koyeng thurei mani yang thurakku matamda di thanin duliramde thanin udabadagi saratna ihe amuk makhra malene thanin toina kanna kawi mana kobadagi ngaktangi matungdadi khola adugi manungdagi thanin thore ingna tamna walan karimata ngangdana thanin thore mahakti ahaladubu ubadagi lolibo oirmale ahaladunasu he onthorakpaga thaninna khola adugi manungdagi thorakpudu ubadadi magi masapu maswai laukre mahak khangbe khangi makoi mari dabadi kasum haide asumnadi tamna sole sharanna thanin lao kadai changurino nangbo tabak suje habasu tum sude nange thokpo oida pada kaya ama tawi chalo lao thanindi ahaladubu ubada masadu kibai kariyoi nakalamada tama thairaga adum chale ahaladuna asigi nupasira nawbana khumi akoi manga puna suminabani tabak su ngarang digi suba hobani adubu madi tabak sui kaina thausabi banateda yawning daga yawgani yawning daga tokani amadamu laini saksu nithina chade adubu hayek paisadi punna phangmina doine natrane thanin asumna phagi tawduna noi ahaladudi nungai tabana kaino matorabani thanin nase mi nate laini haiba ahaladugi mittade taseng uri khangli ahaladuna yamna tamna asumnadi khumi ahaladuna makhatana nakoida sira thabak suba lakpadi numit kyani pharba nawbana yamna kanna kuidi de mama adu mama sina asida kari tobige asida ki doblaino ahaladuna khumi aisu asida leibi yamna kuire kharabudi labe tu asumgi awang pangna chalaga ching asiga somna kan chi thek amada aisu sangama saraga nga loduna tei thabak sing torga lebani marak te yumlamda challi chana thaknaba tha makhai tha amga pochai sing lawraga adum thame nawbana khumi adudi yam phaine mama adu mama natomta leibadubu kidabra mafumase karigumba khara thokpra tawbugum adum tawine natraga akoi marup thanin sina lai sanadibda kaino khangdreda wahaidu harakpada thaninna magi mamanaba nawbadu munna yengi aduga ahaladunasu wadu palakka matamda thanindi yengi ahaladuda saranna mu makhata na hange mama mamadu leiba kuirabani khalamgani mafum asibu karigumba khara thokpa leiba ka tawbraba ahaladu kari khumni thaninna munna yengo matamda thaninna haidokono haibagi mawangda ngakharabugum tori adubu karamnadi lotkani
ꯇꯥꯏꯕꯛ ꯃꯤ ꯃꯈꯣꯏ ꯃꯔꯤ ꯑꯁꯦ ꯊꯥꯅꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯠꯈꯤꯒꯗ꯭ꯔꯥ ꯑꯋꯥꯕ ꯇꯥꯍꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯔꯤ ꯑꯍꯜ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯕꯅꯤ ꯃꯊꯤ ꯈꯔ ꯐꯣꯡꯕꯅꯤ ꯃꯐꯝ ꯑꯁꯦ ꯀꯅꯥꯁꯨ ꯂꯥꯛꯄ ꯉꯝꯅꯗꯕꯅꯤ ꯂꯥꯛꯂꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯇꯨ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯂꯧꯁꯤꯁꯤꯡ ꯑꯁꯦ ꯍꯥꯟꯅꯗꯤ ꯂꯧ ꯎꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯆꯍꯤ 5-6 ꯁꯨꯔꯦ ꯑꯁꯨꯝꯕ ꯂꯧꯁꯤꯠ ꯎꯔꯛꯄ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯧ ꯎꯕ ꯉꯝꯅꯗꯦ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯗꯕꯅꯤ ꯅꯈꯣꯏꯅ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕꯁꯦ ꯑꯩꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯤꯕꯅꯤ ꯅꯈꯣꯏꯕꯨ ꯍꯥꯟꯅꯅ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯅꯥꯎꯕꯅ ꯑꯁꯦꯡꯕ ꯆꯨꯝꯕ꯭ꯔꯅꯤ ꯃꯥꯃꯅ ꯍꯥꯏꯔꯤꯁꯤꯕꯨ ꯐꯥꯒꯤꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ ꯑꯣ ꯁꯔꯠ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯆꯨꯝꯕ ꯃꯥꯜꯂꯤꯅꯦ ꯑꯍꯜ ꯑꯗꯨꯁꯨ ꯃꯥꯗꯤ ꯃꯈꯥ ꯇꯥꯅꯗꯤ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯒ ꯊꯥꯅꯤꯟꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯁꯔꯠꯅ ꯑꯃ ꯍꯥꯏꯔꯦ ꯃꯥꯃ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯝꯅꯔꯤꯕ ꯂꯥꯏꯁꯤꯕꯨ ꯀꯔꯝꯕꯅꯣ ꯆꯤꯡ ꯑꯁꯤꯕꯨ ꯉꯥꯛꯄ ꯁꯦꯟꯕ ꯏꯁꯣꯔ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯐꯠꯇꯕ ꯂꯥꯏꯅꯣ ꯃꯥꯃꯗꯤ ꯊꯦꯡꯅꯕꯒꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯃꯥꯃꯗꯤ ꯑꯋꯥꯕꯒ ꯇꯥꯗꯕ꯭ꯔꯥ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯑꯩꯉꯣꯟꯗꯗꯤ ꯀꯔꯝꯅ ꯆꯪꯕ ꯉꯝꯅꯤ ꯍꯥꯏꯒꯦ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯉꯝꯗꯕꯁꯤꯗ ꯑꯩꯅ ꯂꯩꯔꯤꯕꯁꯤꯅꯤ ꯅꯈꯣꯏꯁꯨ ꯈꯜꯂꯨꯗꯅ ꯁꯔꯠꯅ ꯑꯃꯨꯛ ꯊꯥꯅꯤꯟꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯃꯥꯃꯅ ꯍꯥꯏꯔꯛꯄ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯇꯨ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯟꯅꯕꯁꯦ ꯆꯥꯛꯁꯨ ꯅꯤꯡꯊꯤꯅ ꯆꯥꯎ ꯌꯥꯗꯦ ꯊꯕꯛ ꯁꯨꯕꯁꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯗ ꯄꯪꯀꯤꯗ ꯀꯤꯍꯜꯂꯤ ꯃꯍꯥꯛꯁꯦ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯁꯨ ꯑꯁꯣꯝ ꯆꯤꯡꯅꯨꯡꯗ ꯄꯪꯆꯪꯗ ꯆꯪꯂꯨꯕꯅꯤ ꯃꯁꯥꯃꯛꯁꯤ ꯂꯥꯏ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯤꯅꯦ ꯃꯥꯃ ꯂꯥꯜꯂꯤꯉꯩꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯣꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯕꯨ ꯈꯨꯝꯒꯅꯤ ꯃꯥꯗꯤ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯊꯥꯅꯤꯟꯁꯨ ꯁꯔꯟꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯤꯜꯂꯒ ꯋꯥ ꯉꯥꯡꯂꯛꯄꯗꯒꯤ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯃꯍꯥꯛ ꯆꯪꯅꯕ ꯇꯧꯈꯤꯔꯝꯃꯤ ꯃꯥꯅ ꯆꯪꯈꯤꯕꯗꯣ ꯁꯔꯠ ꯈꯣꯏ ꯅꯥꯎꯕ ꯈꯣꯏꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ ꯋꯥ ꯑꯃꯇ ꯉꯥꯡꯂꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯪꯈꯤꯔꯝꯃꯤ ꯑꯍꯟꯗꯨꯁꯨ ꯃꯥꯅ ꯆꯪꯈꯤꯕ ꯂꯝꯕꯤ ꯃꯥꯏꯀꯩ ꯑꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯪꯈꯤꯁꯅꯨ ꯑꯩ ꯅꯈꯣꯏ ꯃꯔꯤꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎꯀꯣ ꯃꯈꯣꯏ ꯃꯔꯤꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯇꯨꯡꯃꯥꯡ ꯀꯨꯌꯦꯡ ꯌꯦꯡꯂꯒ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯗꯤ ꯃꯥꯗꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯅꯥꯎꯕꯅ ꯈꯨꯝꯃꯤ ꯃꯥꯃ ꯉꯔꯥꯡ ꯅꯍꯥꯟ ꯂꯣꯏꯔ ꯃꯥꯜꯂꯦ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗꯒꯤ ꯇꯧꯔꯛꯄꯅꯤ ꯃꯥꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯑꯁꯤꯗ ꯂꯩꯕ ꯀꯤ ꯍꯥꯏꯔꯝꯂꯒ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯀꯀꯥ ꯃꯣꯍꯣꯔꯤꯗꯨꯒ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯠꯈ꯭ꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥ ꯆꯠꯈ꯭ꯔꯦ ꯈꯟꯗꯨꯅ ꯀꯔꯤꯃꯠꯇ ꯊꯧꯋꯥ ꯁꯥꯈꯤꯗ꯭ꯔꯦ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯀꯗꯥꯏ ꯆꯪꯉꯨꯕꯅꯣ ꯍꯪꯂꯕꯁꯨ ꯅꯤꯡꯊꯤꯅ ꯈꯨꯝꯗꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯁꯛꯐꯝ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯄꯪꯀꯤꯗ ꯀꯤꯍꯜꯂꯤ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯂꯥꯏ ꯁꯥꯟꯅꯕꯅꯤ ꯈꯟꯗꯨꯅ ꯄꯨꯜꯂꯒ ꯐꯥꯎꯕ ꯊꯝꯃꯤ ꯃꯥꯅ ꯑꯍꯥꯟꯕ ꯑꯁꯣꯝ ꯃꯅꯨꯡ ꯆꯪꯂꯨꯕꯒꯤ ꯃꯥꯒꯤ ꯐꯣꯟꯗ ꯐꯣꯇꯣ ꯈꯔ ꯌꯥꯎꯏ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕꯒꯤ ꯃꯃꯤ ꯁꯥꯃꯤ ꯈꯔ ꯊꯣꯛꯏꯅꯦ ꯃꯥꯃꯅ ꯑꯃꯨꯛꯇꯪ ꯃꯥꯁꯦ ꯌꯦꯡꯕꯤꯔꯝꯃꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯎ ꯐꯅꯕꯁꯦ ꯏꯌꯥ ꯌꯥꯗ꯭ꯔꯦꯕ ꯃꯥꯃꯗꯨꯁꯨ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯈꯪꯂꯦ ꯃꯍꯥꯛꯁꯦ ꯑꯁꯣꯝ ꯆꯤꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯐꯠꯇꯕ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯃꯥꯕꯨ ꯍꯥꯠꯄꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯔꯤꯕꯨ ꯋꯥꯍꯟꯅꯕ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯍꯜ ꯑꯗꯨꯅ ꯇꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯈꯣꯏ ꯃꯔꯤꯗ ꯑꯩ ꯋꯥꯁꯦ ꯍꯥꯏꯗꯣꯛꯂꯒꯦ ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯋꯥꯁꯤ ꯇꯥꯔꯕ ꯇꯨꯡ ꯅꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯃꯈꯣꯏ ꯃꯔꯤ ꯇꯥꯔꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯍꯥꯛ ꯂꯥ ꯆꯤꯡꯈꯤꯔꯝꯃꯤ ꯃꯥꯅ ꯆꯤꯡꯂꯤꯕꯗꯣ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯑꯍꯜ ꯑꯗꯨꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯤꯠꯇꯗꯤ ꯎꯗꯦ ꯊꯥꯅꯤꯟꯒꯤ ꯃꯥꯒꯤ ꯍꯩꯖꯔꯕ ꯃꯍꯩꯒꯤ ꯄꯥꯡꯒꯜ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯔꯤ ꯆꯞꯄꯅꯤ
ꯃꯈꯣꯏꯗꯨ ꯆꯠꯄꯗꯒꯤ ꯃꯥꯅ ꯂꯥꯏꯅꯤ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯥ ꯆꯤꯡꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯝ ꯉꯛꯅ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ? ꯑꯍꯜ ꯑꯗꯨꯁꯨ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯥꯗꯤ ꯄꯨꯟꯅ ꯈꯪꯉꯤ ꯋꯥꯗꯨ ꯉꯥꯡꯊꯣꯛꯀꯅꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯥꯏꯗꯣꯛꯄ ꯇꯥꯔꯗꯤ ꯅꯪꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯄ ꯀꯤꯔꯝꯃꯤ ꯃꯅꯥꯛꯇ ꯊꯥꯅꯤꯟ ꯂꯩꯔꯤꯕꯅꯤꯅ, ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃ ꯑꯗꯨꯝ ꯆꯤꯡꯒꯦꯅ ꯇꯧꯔꯝꯕꯅꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯠꯄ ꯍꯧꯏ꯫ ꯁꯔꯠ ꯑꯃꯗꯤ ꯅꯥꯎꯕ ꯃꯈꯣꯏꯅ ꯑꯍꯜ ꯑꯗꯨꯕꯨ ꯈꯥꯝꯃꯤ ꯊꯥꯅꯤꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯝꯃꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯀꯔꯤꯃꯇ ꯇꯥꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯁꯣꯔ ꯆꯤꯡꯕꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯅ ꯃꯁꯤ ꯃꯥꯝꯃꯁꯤ ꯑꯉꯥꯎꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ, ꯀꯔꯤꯅꯣ ꯃꯥꯅ ꯌꯦꯡꯒꯦ ꯍꯥꯏꯔꯝꯂꯒ ꯂꯥ ꯇꯧꯏꯗꯨꯕꯣ? ꯀꯥꯟꯅꯗꯦ, ꯊꯕꯛ ꯁꯨꯁꯤꯜꯂꯣ꯫ ꯂꯥꯏ ꯂꯩꯔꯒꯕꯨ ꯃꯥ ꯃꯇꯣꯝꯇꯒ ꯂꯩꯕ ꯉꯝꯒꯗ꯭ꯔꯥꯅꯦ? ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯉꯥꯡꯂꯒ ꯑꯩꯈꯣꯏꯗꯒ ꯀꯤꯍꯟꯗꯅ ꯇꯧꯏꯅꯦ, ꯅꯠꯇ꯭ꯔꯥꯅꯦ? ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯃꯈꯣꯏꯅ ꯊꯥꯖꯈꯤꯗꯕꯅꯤ꯫ ꯑꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯅꯤꯟ ꯊꯣꯔꯛꯏ꯫ ꯊꯥꯅꯤꯟꯕꯨ ꯎꯕꯗ ꯁꯔꯠꯅ ꯃꯉꯣꯟꯗ ꯍꯪꯉꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯅꯨꯡꯗ ꯂꯣꯜꯂꯤꯗꯨꯅ? ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯁꯨ ꯑꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯍꯥꯏꯔꯨꯕꯗꯒꯤ ꯆꯤꯡꯂꯒ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯊꯥꯅꯤꯟꯅ ꯃꯈꯣꯏ ꯃꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ ꯐꯠꯇꯕꯅꯤ꯫ ꯑꯩꯅ ꯃꯅꯨꯡ ꯆꯪꯂꯤꯕꯗꯣ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯦꯡꯍꯟꯒꯅꯨ, ꯃꯤꯍꯧ ꯌꯥꯝꯅ ꯆꯥꯎꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯀꯜꯂꯛꯄꯗꯒꯤ ꯂꯩꯍꯟꯅꯤꯡꯗꯕꯅꯤ꯫ ꯃꯁꯤꯗ ꯂꯧ ꯎꯕ ꯉꯝꯅꯗ꯭ꯔꯤꯕ, ꯃꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯃꯥꯅ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯀꯤꯍꯟꯗꯨꯅ ꯃꯤ ꯑꯃꯠꯇ ꯂꯥꯛꯍꯟꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯝꯁꯤꯡ ꯑꯁꯦ ꯃꯥꯅ ꯂꯧꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯩꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯈꯪꯉꯤ, ꯑꯗꯨꯅ ꯑꯩ ꯎꯕꯗꯒꯤ ꯑꯩ ꯂꯩꯕꯗꯒꯤ ꯃꯥꯅ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯥꯖꯔꯝꯃꯤ꯫ ꯅꯥꯎꯕꯅ, ꯑꯗꯨꯗꯤ ꯊꯥꯅꯤꯟ ꯅꯪꯁꯦ ꯃꯥꯏꯕ ꯑꯣꯏꯕ꯭ꯔꯥ? ꯅꯪ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ꯭ꯔꯥ? ꯊꯥꯅꯤꯟ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯀꯗꯧꯔꯦ, ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯍꯟꯗꯕꯅꯤ꯫ ꯃꯥꯅ ꯑꯍꯜ ꯑꯗꯨꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯊꯥꯅꯤꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯊꯥꯖꯔꯤ꯫ ꯁꯤꯔꯕ ꯊꯥꯅꯤꯟꯒꯤ ꯊꯋꯥꯏꯅ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤꯕꯨ ꯀꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯂꯥꯏ ꯑꯃ ꯇꯣꯡꯁꯤꯜꯂꯒ ꯌꯥꯎꯔꯕꯅꯤꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯊꯦꯝ ꯅꯧꯗꯨꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯍꯥꯠꯂꯒꯦ, ꯃꯈꯣꯏꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯦ꯫ ꯃꯁꯤ ꯈꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯑꯔꯣꯟꯕꯁꯤꯡ ꯍꯥꯏꯗꯣꯛꯍꯟꯗꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯍꯟꯈ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃꯗ ꯃꯈꯣꯏ ꯃꯔꯤꯕꯨ ꯋꯥꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯐꯠꯇꯕꯅ ꯌꯣꯝꯂꯕꯅꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ꯫ ꯊꯕꯛ ꯁꯨꯅ ꯊꯥꯅꯤꯟꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯍꯥꯟꯅ ꯀꯧꯊꯣꯛꯂꯒꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯍꯥꯟꯅ ꯆꯦꯜꯂꯒ ꯄꯨꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯁꯤꯜꯂꯤꯕꯁꯦ ꯅꯨꯄꯤ ꯑꯗꯨ ꯅꯠꯇꯦ, ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯑꯁꯣꯝꯗꯁꯨ ꯑꯍꯜ ꯑꯗꯨ ꯄꯥꯈꯠꯅ ꯐꯤꯡꯅ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯁꯛꯇꯞ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯁꯪ ꯑꯗꯨ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯉꯥꯏꯔꯤ꯫ ꯃꯆꯤ ꯑꯃꯗ ꯂꯦꯞꯂꯒ ꯑꯍꯜ ꯑꯗꯨꯒꯤ ꯂꯝꯕꯤꯃꯛꯇꯗ ꯊꯠꯂꯤ꯫ ꯑꯍꯜ ꯑꯗꯣ ꯍꯥꯟꯅꯗ ꯅꯨꯄꯤ ꯑꯗꯨꯒ ꯊꯦꯡꯅꯗꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤ ꯉꯥꯏꯔꯝꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯦ ꯑꯍꯜ ꯑꯗꯨꯅ ꯈꯪꯉꯤ꯫ ꯃꯁꯥ ꯄꯨꯝꯕ ꯃꯈꯨꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯒ ꯑꯗꯨꯝ ꯆꯥꯏꯊꯣꯛꯆꯩ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯌꯥꯎꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯄꯨꯁꯨ ꯑꯋꯥꯕ ꯇꯥꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯥꯏꯒꯤ ꯍꯧꯅꯕꯤ ꯀꯟꯅ ꯅꯣꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ, ꯍꯦ, ꯀꯟꯅ ꯅꯣꯛꯀꯅꯨ, ꯅꯁꯛꯇꯨꯒ ꯎꯅꯤꯡꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯕꯨ ꯑꯗꯨꯝ ꯆꯦꯜꯂꯒ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ? ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯤ,
ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯟꯗꯕ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯅꯤꯜ ꯑꯃꯠꯇ ꯐꯪꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯑꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯅꯪ ꯄꯨꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯩ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯇꯥꯔꯕꯗꯤ ꯍꯦ ꯑꯍꯟ ꯃꯥꯏꯕ ꯅꯪꯕꯨꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯈꯣꯏ ꯃꯔꯤ ꯊꯕꯛ ꯁꯨꯕꯁꯤꯡ ꯑꯗꯨꯗꯤ ꯀꯩꯁꯨꯝ ꯃꯔꯥꯜ ꯂꯩꯕ ꯅꯠꯇꯦ ꯀꯩꯁꯨꯝ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯃꯁꯨ ꯅꯈꯣꯏꯅ ꯍꯥꯠꯄꯤꯔꯦꯗꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯈꯣꯏ ꯃꯔꯤꯗꯣ ꯀꯟꯕꯤꯅꯕ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯊꯥꯕꯤꯈꯤꯕꯗꯤ ꯐꯠꯇꯕ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ ꯃꯈꯣꯏ ꯃꯔꯤꯕꯨ ꯇꯥꯟꯊꯣꯛꯅꯕ ꯃꯈꯣꯏ ꯃꯔꯤꯕꯨ ꯂꯩꯇꯅꯕ ꯃꯈꯣꯏ ꯃꯔꯛꯇ ꯇꯤꯜꯂꯝꯕ ꯑꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯅ ꯎꯁꯤꯠꯇꯦ ꯑꯩꯈꯣꯏꯕꯨ ꯀꯔꯦꯝ ꯀꯊꯥꯅꯩ ꯀꯔꯦꯝ ꯀꯊꯥꯅꯕꯇ ꯅꯠꯇꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯂꯕꯗꯨꯕꯨ ꯃꯈꯣꯏꯅ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯐꯨꯕꯅꯤ ꯑꯩꯈꯣꯏꯕꯨ ꯀꯤꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛꯇꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯃꯔꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯑꯋꯥꯕ ꯇꯥꯍꯜꯂꯒꯗꯕꯅꯤ ꯃꯈꯣꯏꯕꯨ ꯏꯀꯨꯠ ꯄꯦꯟꯅ ꯍꯥꯠꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯍꯜ ꯃꯥꯏꯕꯗꯨꯅꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯐꯥꯊꯔꯤ ꯃꯍꯥꯛꯅꯁꯨ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯄꯥ ꯑꯁꯤꯒ ꯈꯪꯕꯅꯤꯅ ꯃꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯈꯣꯏꯕꯨ ꯑꯣꯛꯅꯗꯅꯕ ꯊꯦꯡꯅꯗꯅꯕ ꯃꯥꯅ ꯈꯪꯕ ꯃꯈꯩꯗꯤ ꯄꯨꯟꯅ ꯃꯥꯒꯤ ꯌꯨꯝꯗ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯉꯥꯗꯤ ꯃꯥꯅ ꯊꯦꯡꯅꯍꯧꯗꯕꯗꯒꯤ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕꯅꯤ ꯃꯈꯣꯏ ꯑꯃꯗꯤ ꯁꯤꯈ꯭ꯔꯦ ꯃꯔꯤ ꯑꯁꯤꯕꯨꯗꯤ ꯑꯍꯜ ꯃꯥꯏꯕꯁꯤꯅ ꯀꯟꯕ ꯄꯥꯝꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯂꯤꯕ ꯊꯥꯅꯤꯡꯒꯤ ꯃꯁꯥꯗꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯄꯥꯗꯨ ꯆꯪꯈ꯭ꯔꯕꯅꯤ ꯀꯔꯤ ꯊꯣꯛꯀꯗꯣꯔꯤ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯄꯥ ꯑꯁꯤꯒꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯒꯗꯣꯔꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ